Manipur top channel ki mai kaidi ki maru eba paukra myam na thamjagi Manipur lenga na committee sem labasu highway singda free movement hon mangamdri Home Ministry gi JOC IJAR amas Manipur Leingak yauna official mapan gi mathakta contempt petition file torang hari High Court of Manipur na respond contemptor mapan sayola gi manung gi yohon gadaba notice issue tokri May hum English nga niga kun go hum doi digi Kuki lamentu hen mising na tamthira ba lan cha tharak padigi miyang gi puksak lambi oi riba NS2 amasum NS37 da Kuki singi lup amasum akoi gi theory singna mausa gumna free movement taw thingzilak padigi state asigi miyang no mayuk narak liba awa ba sing ko hana bigi damak lan horakhi ba kumja English nga niga kun go hum doi amukta da haingang PS gi manung sa liba lowang sambam maya lekai digi wai mangi sai humdra apok palai khidraba Why Lukoina petitioner Oiduna High Court of Manipur da PIL ama file torkibani PIL aduna mi lak kuntra kamatu hena lairiba Manipur miyang gi punsi kanana bhida amasum nungti gi sara thakna riba yauna atai maru oiba polam sing putok pusin tawriba truck sing da apan ma pire herakibani aduga highway ani sida service tawriba interstate passenger servicing dasu akai pa pibu galoina highway ani si thingzilakpana miyam na kham thengna wali thawong asi constitution gi article 19 amasum 21 piba fundamental rights sing manghan bani haina sa phungdorakhibani PIL adu matamadu gi high court ki chief justice MB Muranders amasum justice Egureshwar bench lokholaduna khandarakpa gi manungsana me taragani pan English ngani ga kungo homdoida PIL asi lokholakpada petitioner gi mekeida senior counsel M Hemchandra lepkhibani Nomina do magna court pungto kibasingi manungda CRPF ki company humfugani thoi mesum army ki kalam samaga kunga taruk ki personal sing deploy toraba fawda national highway ani da sangsilag liba blockade hangdok pungam de hakibani aduga ngahak leitana national highway ani sida apan pirak bigi mayok to kumja English ngani ga tareta PIL number 2 2015 da PIL number 46 2018 da PIL number 36 na singba file torakhibasu laikre hakibani Petitioner ki maikaida lepa senior counsel na tarakpa submission sing taraba matuna ko na interim measure oina PIL asi dispose tawkringai ki marakta highway ani sida sana thaknaba masum life saving drugs medicine singu putok pusin tawriba gari sing free floor salanana ba masum matiksa security pinaba direction pikibani PIL adu Union of India bu motchinba MIC gi secretary Manipur Leingak gi chief secretary home matamadu gi secretary law DGP Security Advisor, IGP Law and Order, IGP Intelligence 57 Mountain Division ki JOC amaso IJAR South ki mathakta file torkibani. Adomainamak PIL adu ki wayel sa tharaga court na pikhiba direction sing thabak to onthoknaba khangalabasu respondent sing gi maikaidigi thabak oina onthoroktabadagi petitioner na respondent sing asigi mathakta contempt case civil number 26 of 2023 file torkhiari. Amaromdana Manipur gi tamthiraba haukiba me ahum English ngani kungo humdoi gi satharakiba lanasi squafam datana masigi mamangno speak labasu Manipur underground organization kayana operate tawrakpa state ama oibadana dana border state ama su oibadigi Manipur da illegal drug traffickers singi transit point ama oirakpadigi mapanagi Central Armed Police Force Army personnel kaya deploy tawduna sisinarabasu mapungoina state force na mangzil thaduna counter insurgency operation CI ops sathabayauna war against drug amasum law and order maintenance asawba thawdang lawduna laktibini adomaina me ahum English ngani kungo humdoi gi tamthiraba khanglu masel gi lan thorakpadigi Leingak ki sempu eho hore amasum mabuk thandre haina lawraba faw nongmara pung kunga mari round the clock mathok pangthok liba state forcing gi DP thokom thokpa thagsuman tol matam sana masum sang naina PB pham thoklaba su pidri habigi wakat lakle hedi amaromdana Mizoram gi CM amadi Manipur gi MP na ngang ki buwapam India amas Myanmar ani ki marakta singsep thabani junta Mizoram gi CM Laldu Homa na Mizoram Assembly mifamda amadi Manipur gi Rajya Sabha gi MP election sana jawbana parliament tham ki buwapam sing India amas Myanmar ani ki marakta yamna sauna singnaba laknaba gi masakni haina Myanmar da session toriba military junta gi spokesperson oibadana tana army gi Major General Zaumin Tunna makoi gi local media singi mamang na pen na pafungdokre Junta gi spokesperson Major General asina makata na fungdo kibadi India gi politicians singna sarang na duna leiriba Myanmar gi lenga asida asauba sapu ama piba thingnari asiguma thabak sing asi matungda amuhana tawdabana leba ani gi marakta hena nuksi sanana leba ngamgani hari
Bangna maka taraduna hanak Mizoram gi Chief Minister Laldu Homana Mizoram Assembly da Zau Unity gi mingda Myanmar India Bangladesh da khundari basin ko ki Mizo Group sing ama toina punsinana bawapam haiki basi yaningde Maike somda lairiba lining saksa manava Group singi marakti hena sarangnana ba masa oigani Se Minister sina sumamang segi September thada USA da satuna Zau Unification ki wafam haibada natana Zoro Unification Organization ki matang su mirai bak to wafam kya phungdo ki basina hena lebak thini ngai ni sai sigi February thada Myanmar based of global loop ani Sinland Council amasum interim Sin National Consultative Council ICNCC ani amata oina punsinduna Unified Sin National Council semna Mizoram ki Minister Laldu Homana laukiba thaudang adu peninge hoidi asida natana Mizoram ki MP Balal Benana Mizoram ki Governor mari Assam Rifles ki ayab lauduna Myanmar junta lanmi ki mathakta lana horiba lahulup singa unaduna India ki citizen ama oina nabagi offer toram ki ba thawong adu Myanmar junta government yaba ngamloi tha asigi taradagi hokiba India ki parliament budget mifam gi ani suba tangakta Manipur ki MP ningthaula semba sana zawna Kabo Bili bu Manipur ki lamni haiduna phongdo ki bu wafam asi yaningde asiguma India ki politician sing da Myanmar amasu India ani ki marakta hena khaibung ta hanabigi masak shilakpa asidi rebuk thibani Parliament House la semba sana zawna Kabo Bili asi saurangna lising kunni thoiga sani ga tara square kilometer park zawbaduna tana hairiba mafam asi Manipur ki Ningthau role singi puari ga sagona duna lairiba mafamni hairiba mafam si English singa maga samapan ga yankai ga humdoi da Prime Minister Jawaharlal Nehru na Burma da khusinaki asiguma mausa gi pothokna thallaba mafam adu Manipur da khusinaba natragna Treaty of Yandabu 1826 ta inaki ba agreement singa du satna hanana ba madi bele asi compassion Manipur natragna Union Government of India da khusinaga da bani haiba wapam asisu India amasu Myanmar ni ki marakti hena nungsina handana ba masak sing oi haidi Yumthangnana leminari baleba anigi marakta hena nungsi chana badana tana ama toina satminana bagi matangda Myanmar government su ek is policy sibu ningthi jana sagatuna lakpane India ki lairiba politicians singna masagi MX samga sagana bagi damak leba anigi marakta lairiba nungsi chana bagi mari asi yariba makai ayat apan thondana ba hotnagadabane haina su section 1 thamlakli haina pausda makatari losilakpoina to perform Kuki Zau Council satharaki ba total shutdown handokri Lalgau thang singsit pu athawbani haina lauthokpaga loinana Kuki Zau Council satharaki ba indefinite shutdown gi khongjang handokre Kuki Zau Council gi maikei digi thadoraki ba chirolamada laikidraba Lalgau thang singsit Kuki Zau miyamna taliba justice amadi dignity gi damak thawai thadokibani mana Kuki Zau miyam gi damak athokiba si Kuki Zau miyamna Keidaongai da kawbu ngamlo haina singthabaga loinana laikidraba Lalgau thang singsit asi Sadar Hills ki phaijangda leiba Cemetery da aroiba mathau mungam pangthokre Kuki Zau Council na thadораkiba sirola duda makhata na hai Lalgau thang singsit ki misi Keidaongai da lemna khak mangaloi Kuki Zau miyam na taliba justice amati right makhata na sangsing ki gani haina su phongdorakli sirola sina makhata na Kuki Zau Council na maki misi isu beginning da phongdoktuna matam kaktaba shutdown khongjang sangsilaki bado ngarang numidang pung 3 makhai tapa matamdagi khudaktagi handokla haina su phongdorakli adubo indefinite shutdown gi khongjang handoklabasu Kuki Zau miyam na namna khunda laitadun lairiba mafam singda Home Minister Amit Shah na free movement gi khongthang ama paikhalakli basi Keidaongai da yaba ngamloi Home Minister Amit Shah gi free movement gi policy si Kuki Zau miyam na taliba separate administration gi demand si namsinduna thamnana ba atamnana sinba khuzul thawrang amani Kuki Zau miyam na taliba demand sing asi phangdriba phawba free movement Keidaongai da yaba ngamloi hanasu sirol asina makhata na phungdorakli ado tandang nasum na miyam na thamjaram gi hausikoi na di miyam paw simatang sa lusinjarage masum miyam pura no update ngai minasi